Regular English High School Kwakeithel da Zonal Education Office Wangoi na Mayai Kaba CHINJAK ke MAYOKTA AMADI MAHEIROI SINGDA NISA na PIBA CHEITHEng ki MAYOKTA School Authority ga KHUTSAMNADUNA rally ama PANGTHOKKHRE School adugi Principal S Pulendro Singh na flag off tawkiba rally aduda school adugi MAHEIROI Singh na saru yaki rally adu school campus tagi na Kwakeithel outpost tagi Imphal College tamna satuna Kwakeithel lamdong dagi amuk school campus ta halaki rally adugi matung awareness program amasu school auditorium da pangthokhe ngasi aikoina sinjariba rally se Wangoi ZEO Imphal West ki makha da leiba school singa Wangoi ZEO ga leiriba aikoigi school sigi headmaster amadi manang na police station singi mateng lorga nauriba angang singda school ge school manu amadi machigi mapan ge akoi bu singda drug free oinana bagi da matamadi akwaba akoigi environment nama sagatana bagi pandamda nauriba ngang singda koi khagan nanongta ngasigi rally ase sinjabani maruina school gi manang na ko meter sama yang khagi manungda drug free zone oenba loina nauriba ngang singda asingba drug singda gi laphoga tungi kunai de yumbira no gedorba angang singa sida akoigi ya education da focus biraga apobo kunai ma oibe gi pandamda tawsi haidana ngasigi rally se regular English high school ge oina sinjabani matung tabada so koi ZEO gi instruction matungina tongan bangang sida moren boost up tawba yaba akoigi awareness camp mayam ama sinbiyu haina si matang makoina koida haira pondai aikoi je school moina sarkagi order matungina inboina aikoi asimba pandam singa si ngang nanongta tungi kunai apaba ma puraga da bugidam kai koi chu angamba cooperation jagani haina ai za mun school chi mo sinjaraga